दिल्ली की पटियाला हाउस कोर्ट ना शर्मिलाबू कंडीशन अमत याउदना थादोख्रे संजित मिहाट की थौदोक अमुक हन्ना ना होंगना थिजिननबा अपोपी ममाना थाखिबा वाकत डिस्ट्रिक्ट एंड सेशन जज ना याखिद्रे अमदे सुप्रीम कोर्ट की अथिंगबगी मायोक्ता सोमिल कया चलाइरिबा अमसुंग आइन की वांगमदा खाइदोकलगा उ पैसिनबा अमदे योनबसिंग मरि लेनबसिंगना येंगसिनद्रे खुरुमजरे ISTV पाउमियंग ताबिरबसिंग मुतराम नोकचरे हौजिमा पुंगेबा पाउ सही तरा मंगा हेना तमथिरबा आइन आर्म फोर्सेस स्पेशल पावर्स एक्ट अपस्पा लौथो हाइदुना इरोम जनु शर्मिलाना चरा हेंदुना संगशिलकलिबा खोंजंगी अचौबा माइ पाकपनि हाइना सिंथाबा याबा थवोंग अमदा ngasi दिल्ली की पटियाला हाउस कोर्ट ना इरोम जनु शर्मिलाबु मरा लेते हाइना लौदुना कंडीशन अमता याउदुना थादोख्रे ISTV न्यूज की दिल्ली कॉरेस्पोंडेंट सेराम रोजेस न पिरकपा पाउगी मतुंगिना ngasi numijong ba pung tara ni thoi muktaba matamda patiala house da leiba ravindra singh ki court ta irom sanu sarmilabu puthok matamda just na mahakpu lupa lising taragi personal release bond da thadokna ba soito amadi senpham asi pu loinana tungda court na korokpa matamda lakadabani haina khangan ke PR bond da soito yadrabadi loinana senpham asi pidrabadi mahakpu amukhana pharaga jail da thamnana bagi ayaba aina pi haina just na phongdoke अदुबु शर्मिलाना माकी खोंजंग असि अतै केसिंगा मानबा यारोय मसिदी पॉलिटिकल फाइट अमने माक पुतिहार जेल द नत्रगा कदाइदा थंगे हायरबसु थंबियु अदुबु माक पीआर बोन सोय तौबा ngamoi पैसा सु पीबा ngamloi हायबा माकी अकनबा फिरेब जज की ममांग द फोंदोके शर्मिला की फिरेब असि अहुम लग जज की ममांग द फोंदोके हायना अखोय की पाउमिना पाउदम लखे काइना थंगदा जज रविंद्र सिंहना हानदगी सनदुना लाकपा कोर्ट की थवोंग सिंह नाकल द थमलगा दिल्ली द सथकिबा महाकी खोंजंग अदुगा मरि लेनबा केस अदु कक्थले माकी मराल कोकपिरे हाइना फोंदोकपगा लोइनना महाकपु कंडीशन अमता याउदना थादोकनबा खंगनखे महाकना कोर्टगी थोरकपा मतमदा मणिपुर स्टूडेंट्स एसोसिएशन दिल्ली मसाद की लुचिंगबा सिंग अमदे मसिंग यामलबा महिरोय सिंगना हराव तयामना ओके लोइनना महिरोय सिंगना लॉन्ग लिव इरोम शर्मिला रिपील अपस्पा हाइबा खोलाव सिंग लाउखे ngarang JNU स्टूडेंट्स यूनियन की लुचिंगबा कन्हैया कुमार अमदे महाकी कांगबुगा इरोम सनु शर्मिलागा उनदुना वारी वाताई सानकी हाइनसु अखोय की पाउमिना पाउदम लखे निमिदांगदा JNU कैंपस ता मसाद ISF नेफी समदि JNU स्टूडेंट्स यूनियन की मिहुसिंगी ओइबा मिफम अमा पांगथोक्तुना शर्मिलागी खोंजंग सौगतपगा लोइनना अपस्पा खुदकता लौथोकनबा दाबी तौखे माइरोय सिंगना शर्मिला लेरिबा टिकेंद्रजित हाउस तबना थोमजिलकपा याई चिंगनबदगी दिल्ली पुलिस ना ngaksenbagi akanba section thorang lokhatkhre इरोम सनु शर्मिला मथंगता सिजनबा होने हाइबा चार्ज अदु मरा लेते हाइना दिल्ली की कोर्ट अमना जजमेंट पिकिबबु एमनेस्टी इंटरनेशनल इंडिया ना तराम ओख्रे सही अनि की मनुंगदा महाकी चरा हेनबगी खोंजंग असि मसा मतोमता सिजनबा होनब नते हाइना कोर्ट ना मरिरक जजमेंट पिख्रबनिना महाकपु कंडीशन याउदना थादोकपगा लोइनना महाकी मथक्ता सिरिबा चार्ज सिंग खुदकता हंदोकदबनी हाइरे संजित मिसी की मतंगदा मणिपुर पुलिस की हेड कांस्टेबल TS हेरोजितना कोर्ट की वांगमदा मीडिया की खुथांगदा संजितपु महक मसामकना नोंमैना कापतुना हाटखिबनी हाइना फोंदोख्रबा मतुंगदा संजित की अपोकपी तरातोंबिना केस असि मखाताना थिजिननबा डिस्ट्रिक्ट एंड सेशन जज इम्फाल वेस्ट माइबम मनोज कुमार की कोर्टा वाकच्चे अमा थांगलकिबा अदु जज न याखिद्रे केस असि की अरोइबा हियरिंग ngarang चथख्रबा मतुंगदा ngase कोर्ट ना ताकिबा ऑर्डर दा ट्रायल अमा हौरबा मतुंगदा मैजिस्ट्रेट नत्रगा ट्रायल कोर्ट अमना मखाताना इन्वेस्टिगेशन चथहननबगी जुरिसडिक्शन नत्रगा पावर लेते अदुबु इन्वेस्टिगेटिंग एजेंसी अदुना मखाताना इन्वेस्टिगेशन चथके हाइना कोर्ट पुखलगलबदी चथहनबा कोर्ट की पावर ले केस असिगी हौजिक ओरक्लिबा फिबम येंगलगा मखाताना इन्वेस्टिगेशन चथबगी दरकार ओइबदुदि ले हाइना डिस्ट्रिक्ट एंड सेशन जज इम्फाल वेस्ट माइबम मनोज कुमार ना ngasi ताकिबा ऑर्डर द पल्ले मौसागी खल काइथरक्लिबा असि थिंगननबा सुप्रीम कोर्ट ना इंग सोलिसिंग अमका समापल मरपुद्रा मापनदगी हौना आइन की वांगमदा लेबा सोमिल सिंह थिंजिन खरबसु मणिपुर ददी हौजिक मफम कयादा सोमिल चलाइदुना लेबि यावरे अमरोमदा आइन की वांगमदा उ सिंह पैसिनदुना थंबा अमदि लंबिगी नाकलदा अखाइबा उ कया फोंग योनबगी थबक चथरबसु मरि लेनबा सिंहना थबक अमत्ता पाइखतना लेरे मतम खरगी ममांगदा फॉरेस्ट डिपार्टमेंट ना सोमिल खरदा ड्राइव चथदुना
sawmill chalaiba thingba amadi u phagatpagi thabak chathaba laikhrabasu haujikti myoi kharana maning makha tamna sawmill chalaide Amoromda Range Forest Officer Sadar Hills Range Sukham Ratan Kumar na phongdorakpada Supreme Court ki order amana lanai sawmill sing hanglibasi niom kharagi makhada athingba thamkhibani sawmill sing na ISBC gi clearance amasung minor industrial state oina state sarkar gi ayaba lauraga chathabadi yai masingak na chatpagi masing Manipur da yamna leite Forest Department ki manpower watpana niom gi wangmada sawmill chalairi basing phagat pangamdana leini haire Mapaldagi fawba pusilaktuna khaidoklaba u yoliba lambigi nakalda masing yamlaba khaidoklaba u kaya paisinduna thambasi thingnanaba akhanaba kangbu ama semduna drive chathab hauragani masida timber extraction order yaudaba amasung transport permit yamdaba sing phagatlaga lokhatpa yaba thabak sing lokatlagani haina phongdorakle kona 1990 ga 9 da ko masi athingba makak leigi leibadagi akhoi sawmill singsi loinamo ban tawre sawmill singdagi akoina hojikti amu inventorize tawraga mogi ayaba clear ISBC na clear oiraba sawmill kaya ama akoi industry state ana minor industry state ana koina sarkar loktu oba kogi industry state khar lei masrei hongjillaba singdudi moi sarkar ayaba piraba mill kaya am leire Manipur da hoji moi sing sidudi ayaba aina yaraba group amani aga aina yadaba group hairaga ngasagi moisi ISBC gi list su yogdaba aduga ISBC na clear oidaba mil kaya amsu leiri adu hariba sing asi industry di license piramba sing license kakcharaga su masi license mogi khulai dumukti loktok pudi ngamdri masi loiraga di soidana aina yadraba ngasagi kano singje mil singje soidana masi loktok ki kanena khalle adagi adu natana khoina sorokta kaida khoina khangra akhai mayam pairiba se masi aingi wangmada udugi khairakpagi magi TP haitare khoi transit pass adagi government dagi khoi timber extraction gi order ga yaurga khairak oiragadi moisi asumba legalize oibi yai adu yaudaba port khedudi moisi illegal ina moisi adum pharaga moisi confuse toba yai illegal oina leiriba mill singda pairiba u sing adagi sorok da paiduna leiriba khoi gi akhaiba haitare masigi illegal oiramba yaurgadi masi Tuna akoi akhanaba driver ma chatharaga masi akoi soidna phanaba honaragani Mayam thokpa Manipur Police ki SI Birjit na nongmaina kaptuna hatkhiba laisham chinglemba imung manung puraga yamna samna leijaba miyoini ma ki maral kari amata leite misi asigi matangda mahak masaga laikhidraba manaw nupa chinglembaga aronba mari amata leinakhiba leite haina SI Birjit ki loinabi dolina sengdokre ngasi khoyathong da leiba Rising Knowledge Club ta pangthokiba pawgi mifam amada wafam ase dolina sengdokhibani pawgi mifam aduda laikhidraba chinglemba machi amadi imung manungi miyoi singsu saruk yakhe dolina makhatana maki mapuroiba Silongda police training chatluraba matungdagi maki lamchat sajatta chauna hongba lakhe yamna toina mangonda miyot minei chathabatan natana laikhidraba chinglemba imungda changduna kian khanganbagi thabak chathake masigi matangda ingkhol nunggi oiba mifam pangthoktuna wapangnabada chingnaba yaba wafam amata puthokpa ngamdabadagi SI Birjit mayama mangda lale haijabata natana psychiatric doctor da layang sathakiba fawba leike magama sung chinglembagi marakta chingnaningai oiba mari amata leikide leikidraba nupa masa asisu ahalaman thaksi khasi naiba yamna chamjaba nupa masani magna Silongda training sattingai manungda Dimapurdagi nupi amaga laimine haiba pautai maki maral adu kupsinanaba isam chamjaba nupa masa asida taisinduna hatpa oiramba yai haike Nupana aibu maral sibiba mana manang pathopaga aiga mari leine habdo araba ngatani manang paduga aigam kari mari relation amata leina de siba ngang tu sumara leite ai sumara leite koi kari imta mara le paminate adubu ai nupasi police training chalubadagi halakpadagi mo mai tawre nature ma change tawre lamcha sajat ma tawda bahan tawda ba mayam tawre mana aduna mayanadi ai se chengre habdo ai chendi ai lei sida Landa banina ay tolation ay karim lande ay na asigi ba nga dos lande ay sulande ay chente Amarom da laikhidraba chunglembagi machi ahal Chandrajini na hakibada maki mopwa se imung manung puduna leiba yamna chamna leijaba angani mayamba Birjit na mahakpu mamangda su pharga kaksing phawba puduna wahong pahong chathakibata natana yamna toina kihan khanganba leike asigumba thodok matung manaw thoktanaba mihatpa Birjit sibagi cherak pihaningi haike
इनापदो यामना मबुक चेना फबा याम बेबार कायजदबा चिचे दादा इमा बाबा बुबो सिदे हिना बेबार कायजदबा गाने अदुबु माना इनापाजे हात क्याउना हातपने माना पुरगा हात क्याउना हातपने इनापाजे अदुना आइना पामजबदी सुंबा थौदोकजे मतु मनाव थोक्तनबा मरान पिबा सिबगी सेराक पिबा पामेबा सिबगी सेराक पिबा अदाई मागी ममा पा फैमिली मेंबर लोई लोट करे को ममा पा ngasi bukta lakte e be mai bungon lakte ngasi bukta ai muimung manu or ama oro thigat piraga amutang wari sanjaningi aduga ma victim ori mama kono culprit ori kono ori mama je mi hali mama je maran pi pa me bai PMGSY gi phase 11 gi makhada Manipur gi khungang chama supna manga gi lambi semgat na ba thorang loire haina Manipur State Rural Roads Development Agency gi Chief Engineer N Babuchana phongdukre wapamasi numit humni chupna jiribam tipai muk amadi tamanglong gi manung hanjinba maphamda semgat sagali ba lambi thong yengsinba gi khongsat phongdokhibani khongsat aduda agency asigi additional chief engineer TS Sham Sundar SC Brozen SC Nadakishore amadi atai official kya su saruk ya ke khongsat aduna jiribam gi tongan ba mafam singda semgat liba lambi thong gi phibam yengsin ke lamdamdugi praja singna lambi amadi thong ningthina semjin bibada apen ba phongdorakhe ising chawi ising na puthe adagi kuina chatewa akhoi da makha kumma chatpo thautai si thong si saw da khoi yam nuai khana le ma khoi kasaru ni ko kasaru ni gi le ko da gi hujik lambi thara kholang tawng na mayam ji chathok sin mayam tawri na ko mayam sa yam matam da si lambi si loi mamang lambi ri si den loi chanare ba han de hujik yam thi nuai lai ta Makata na timasina Imphal dagi kilometer chahum hena chatlaga leiriba tipai mukki lambi thong semjeliba singyang sinki mafam aduda quality leitana lambi semlambada chief engineer amadi additional chief engineer na mari leina ba thikadar da chaibaga loinana quality leina semna ba wafam phongdoklamke tipai mukki khunja amana mafam aduda lambi semlakpada apen bapokhe these roads the people are living very poor and we go on foot to reach Jiribam. We take 3 days or 4 days to reach the Ribams. But now, comfortably, we can reach the Ribam in a day. So we are very happy. Tamelong district ki oina su semgat sagaliba singyang sinki. Paumi singda wangang laduna chief engineer Babuchana. PMGSY phase 11 ki makhada chinga masung tam anigi khungang sama supna manga gi lambi thong semgat na ba thorang tawre. Sakot thorang gi thabak pakhat pada ayet pa apan ba pibiganu haike. 105 village cover to with the madu phase 11 12 of the munga ko loina na bogona ni holi DPR sadana baro government da thagana ba ko tan sem sa ba konari Swast Bharat Mission Urban gi makhada Imphal Municipal Corporation na kon ba mafam singda lairi ba kaithel singbu lu nana thamba tanabagi cleanliness drive ki assessment amanga sidagi sathab hokre IMC gi maning makha tamba jury gi team amana ngasi lamlong gi temporary market tribal market complex Purei Romba Ima Kaithel Kongba Bazar Pisum Kaithel Kwa Kaithel Tera Bazar Naurim Thong amadi Lamphel supermarket ki phibam sing yangsin ke Khongsada duda Imphal Municipal Council gi chairperson Enimai Sharma ward singi councillor sing IMC gi executive officer NG Utamna chingba mi kyana sarukya ke NG Utamna Kaithel gi mafam haibasi yamna mokan ba mafam amani masibu lu nana thamba haibasi araiba amanate IMC na Kaithel singbu lu nana thamba ngamnaba Swast Bharat Mission gi makhada changdamnaba si pangthokpani haike ngasi Tamelong district ki None gi Longmai da BJP Nungba Mandal office hangdokre office hangdokpagi thoram adu da BJP Manipur Pradesh ki president TS Chauba BP Mangiton amadi atai maru oiba thaupuba sing sarukya ke TS Chaubana MPCC ki president sindorakliba asi luchingba haitabadagi sindorakpani Congress party asi marai chaitharaklaba haugatpa ngamlaroi party ama oire corruption amadi scam kayada AICC gi makok phawba generambadagi court kare Manipur da su sahi 15 rom suraklaba Congress sarkarna lamdamasida kari kana ba thabak tawkhrabage sarkarna thabak lobada thika oina tawduna leire sel paiba sangalaiba mioi khakta da thabak pi lairaba lairlai su hairaba singdi thabak phangba ngamde handa pangthogadoriba general election da Congress ki phibam miyamna uragani haike gai khangang mi oinade kaya lu ga tawkre Congress Sonia Gandhi President Tamani Makhayo Henba Ngarang Ngai lo Polpa Asijo Haitade Yotuni Magi Haitadana Holo Pu Habadi Mana Home Minister Lilo Pupirano I Pashaya na Antare I Yawa Tare
aduna 40% oi tokse ge hai ni oi bana hai oi do lo ne 40% dan top cross oi bodo to ga ai makha da puje ge ai siwo kari no pasha gi ni ne pasha hanne ba ki ba gi yaro asi tok tre na congress ki MLA mi yo do ri bra Robin Hood Misi ki matang da sem ki ba commission ki hearing ase Manipur guest house ta sathakre commission ki maike da gi advocate S Lakikanta victim ki maike da gi advocate Khaide Mani police ki maike da gi advocate M Gunindro na oike Robin Hood ki apokpa S Romesh Mahiroi Loop amasung human rights ki lamda thabak tawri ba mi kyana saruk ya ke police ki maike da gi phonglok ki bada numit aduda Mahiroi singna police ki athingba namkhairaga minu thong yorakpada Mahiroi sing adubu tankhai bada thodok adu thokibani tasengna tawgi haina tawkiba leite kanana thawdo adu sathakibano haibadudi o hoba yaudabana chap saba khangdi haiba wafam thamke victim gi maike dagi senior advocate Khaide Manina police yauna mioi kaya dagi wa taraba matungda thawdok aduda chenariba sing adu mob control tawbagi training phangdaba ngaktani train tawraba paramilitary force phawba sajinakide haiba wafam commission da thamke hauzigate mabem thalokjari Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punama koknabigi pambaini diabetic na naraba anabasing nasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laying babudi narjingai da saksal hobana hena fai Mountai's Coaching Center, Chimirong for Class 7 to 10 BOSEM. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features: 20% fees discount for students securing 80% and above in the previous exam. Fee structure ₹8,000. Please contact 9612363 break matung nuya mutaram nokjari lagliba April amagi ahing nungyai dagi Manipur pumba pung kunmarigi ban tawragani haina all Manipur police constable male 2013 batch na lautokre hiram sigamri lainana ngasi Manipur press club ta pangthokpa pawmisinga unaba amada lupki president Johnson konthojamna fonglokibada haukiba tang kunma thoida chief minister amasung deputy chief minister da memorandum pisinduna tha sigi kunipan fawbagi manungda awatpa district singe biba borsit tobiu haiduna aroiba matam thake adubu sarkar gi maike dagi response amata laktabana waloriba district singda biba borsi tawdruba fawba amadi fall haidoktuba fawba ban kawbani haike amarom da wangang loi rongmai philips na phongdokibada sarkar na tawriba thonga si mentally harassment pibaga chap manai thonga sibu yaningdaba phongdoktuna lagliba April mari dagi national highway animakta matam kaktaba economic blockade su tawragani masida miyamna su mateng pangbiu haike la lore madudi April amada all Manipur ban na ado kariguma masigi matungda su wa akoi gi ban taro matungda karigumda response pek tabda di date 4 April date 4 dagi akoi gi total blockade atare economic blockade tawani haidna national highway Niyom lana gari thauba kaya ngasi State Transport Authority gi Inspector TS Dinasan ragi lamjing makada Imphal gi tongan tongan ba mafam singdagi fagat kre fagat krebasing adugi manungda mafam sadana gari khamba mi hapa chesang sudaba diesel auto sing amadi traffic niyom ngaktana chatpa lanai gari kaya yauke pharaba gari sing ahanbo ina lupa chamanga fine 10 gani anirak suba amasung mathang niyom thugairpa sing motor vehicle ek ki matung ina fine 10 gani haire traffic driver asiga mari lainana Inspector TS Dinasandrana ngasi sathariba driver si traffic police ki mateng pangbo oina sathabani miyamna traffic rule ngakna gari thobiu
gari khamba amasung thobada niyom gi machung ina thorabadi accident thokpagi chang hantan bangamgani State Transport Authority na sangshilakliba drive asida miyamna sumateng pangbiu makata na drive tathakigani haike unauthorized parking ngasai overbridge maka nagamapa adagi asigi thong anbi thong mathakta parking oiba adagi samamon machin seda tawjina khoi traffic da violation tawba traffic rules violation tawba traffic na control tawba da wa do khoina mating khara pang boina haiba pochi public place ni na unauthorized oiba pochi khoina phab ni masai continuous drive me tawni penalty ji ngasi lupa changwa loi mak kakani gari aphab khudima aduga mathang thargadi second offense lupa lising ani mathak talakani Manipur People's Party gi Vice President Mari Khankre haukiba February ani da pangthokiba party gi general conference na and Sabha Kiran bu party gi president Khankre matungda ani suba organization gi election pangthoktuna Vice President Mari asi khankibani hare Handaki yaksang nini sanba amadi mangani sanba numitta Manipur khida leiba Route 39 restaurant mamangda ising saibi sanaduna yauksangi marumda khunai asigi inkalagliba naha singbu lamsat mangna ba sinba thawngni haina maira paibi kayana pendaba phungdukna khre Manipur Press Club ta pangthokpa pawgi mifam amada haingang kendra apunba maira paibi apunba lukki president W Bormanina yausangda natki oiba fijet chaksa set chaduna machugi kumhaibu masak takpa natabada hapen amadi t-shirt set chaduna nupi masa single loinana ising hainaba phajabali chatla hange mathang lakadaba yausangda tahondanaba honaragani makatana Route 39 na tahoningdaba thaudo wathok kaya taroklabadi miyamga loinana khudakta thingjilagani haike pawgi mifamaduda lamlongai mairapai bilup asan bigai mairapai bilup amasung luang sangbam apunba mairapai bilup ki luchingbisingsu sarugya khe tungya horaiba isa isu suroni damakta masi akoina manipurda leiba nepong khuting mana thingmina je haiba wafam ne hanga kedra mairapai bi apunba lupna aikoi khudakta aikoi hotel nungde loina ma akoi thingjangani thugaigani amasung aikoi masedaisda punama karigumba amta tawbada aikoi loina ma thingjangani Judiciary mapangan kalaba matamda democracy su mapangan kalali haina India gi hanagi Chief Justice JP Patnaik na phungdukre High Court Manipur gi chahi ahum surakpagi ngasi pangthokiba thoramda wafamasi mangna phungdukibani thoramadu High Court Manipur gi Chief Justice Lakshmi Kanta Mohapatra Justice N Koteshwar Justice K.S. Nobin Justice R.R. Prasad Justice S. Sartosu sarukya ke JP Patnaik na newsletter amasu phongke Judiciary bu wapangal kalhanbada miyamna sumateng pangsin batai democracy dadi judiciary gi mathau yamna chawi haike the bench, but the members of the bar. And I personally feel that bar should take a greater responsibility in the matter of dispensing with justice in this justice delivery system. Jen Dance Academy da Sathariba Sangam gi ngasi nini chanba numitta Manipur yauna tongan ba state singi jagoi sing utkre Jharkhand gi Karsa amadi Sarhul jagoina ayengba singi pukning singsinkhre Jharkhand gi cultural troupe adubu luchinglakhiba Susman Nakna ISTV da Sangit Natakna Delhi da Uttar Purba Sanskriti Sangam asina apunba India ama sagatpada achobo mateng oigani haike कलश करसा ब्रह्मांड का प्रतीक है जिसे कुंवारी लड़कियां अपने सिर में ढोकर नृत्य करती हैं। ये लड़कियां सृष्टि का प्रतीक है। ये कड़सा डांस मूलतः अग्नि देवता को समर्पित। District Legal Services Authority Imphal West na Manipur State Legal Services Authority ki makhada All Manipur Nupi Marup Konthozam Area Committee ga khusamnaduna nomagi oiba legal awareness thoram ama Kamong Mangla Community Hall da pangthukre Hawdopaki thoramda All Manipur Nupi Marup ki President M Sakhi Kamong Gram Panchayat ki Pradhan CS Inaubisu sarugya khe Mathang thada pangthokadoriba Assam gi election gi Lakhipur Assembly Constituency da BJP gi Mirep Oiriba L Thoibagi Mikhal gi campaign da Thangweban Kendra gi MLA KS Joy Kishan amadi MLA TS Bishwajit su saruk yaduna Karai Kandi amadi Bas Kandi area da yumthong khuding da chatuna bot khongkre constituency asida Manipuri lising yang khairum lei Laisham Mera Chauba Wangkhem Subankar amasung Kutub Udin constituency asida mai pakre
Sahi kuntra mangagi matungda amuk hana el thoibana mai pakpa yabagi oithokpa nakna lei haire. Sahi kuntra gi matungda Manipur dagi MLA amana Assam gi mikhalda bot khomba lakpada apemna poi haina. Palar bon gi El Kamaljit kauba voter amana phongdokde. Thangbi thangba ibungo ibemagi chahi gi haikat laikat tamba lai kabagi thoram ngase naharupta leiba umanglai asigi laikon pangthokre. Amaiba amaibi singna iril turel dagi ikau khatlaba matung leibak chahong ngahong naba awana leitana panaba thoniki. Handa pangthokiba Jain Manipur Dance Academy gi post diploma course 3rd year gi pungi parikhyada oza singna lairik puthoktuna nataba pambai sijinahan kiba mahiroina makok tahanduna Governor Gold Medal Award lohon gadore haina ngasi Manipur Press Club ta pangthokpa pangwisinga unabada parikhyadu da saruk yakibani haiba mahiroi yumnam bhumeshona phongdokre magna makhata na haikibada parikya sigi cholomgi practical in solution tara taruk asi February tang tara nithoi da pangthokiba aduda aranba pambai kaya sijinaba yauki aranba pambai sijinaringai da mahaki mobile phone da namhoba footage putoktuna Academy asigi pradhan guru da wakat khrabasu Mars tang kunipan da parikya haidokpada aranba tawkiba mi aduna makok tahalakle haiki Sahi umpu helaba Academy asina piba certificate ngasi phawa hiram amata da thabak sangba yauna sijinaba yadre masina mahiroi sing kanafam khangdana leiri tungi mirol amade Manipur gi tanglaba culture kanabagi damak mahiroi gi sangstan amade civil society singna miyeng sangbiu haike JNM de Imphal gi 2016 gi annual exam da parikha da nataba pambai sijinaba misak amada Dance Academy gi authority da achumaran tawbinaba wakatcharba phawda achumba aran tawbidana aran ba tawba miyoida Rajapal Gold Medal pisinbire tina maram oiraga satra satri singi tengbang na ba leiriba organization pumnamak amadi achumba bu pambiriba mari leinaba lebak sigi organization singna achumba puthokpiyo haina ai isana fonga ai wakachari Nupida piba chaitheng masingbu thingnaba pambai haiba hiramda khana nainaba miphamama Kada Thobal District United Development Organization amadi Bangi Bandon Mera Paibi Khangabok Kapuna Sinduna Bangi Banopta Pangthokre Thoramadu Thobal District United Development Organization gi President Sapam Ongbi Bimola Bangi Bandon Mera Paibi gi President Morangthem Ongbi Anita Khangabok Development Student Union gi President Thokchom Kiran Mangang Kada gi President Wairatan Kumar Su Sarugya Ke Amaromda Ukrul District Sepu Yaulen Khulda Leiriba Government Aided Lower Primary School asi Upper Primary Thakta Ungkhat Piu Haina Cookie Students Organization gi General Secretary Saifai Haukipna Phongdorakle Organization asi ki musingna ngasi school gi phibam yengsinbagi khongsatta mangnu wafma si phongdokibani Kulasi gi angang sing school asidagi class 2 phawba tamlaba matung anakpada Upper Primary School leitabana angang sing makhatana mahimasing tambada chauna khudongsadaba mayoknare Masda Marilena authority na athuba matamda miyeng sangbiu haike si inspection to kan de masi khunga khun is almost around 60 to 70 household ni adu hujik pau si added LP school oina leiri bisi ekoi di yam pende as a student organization Cookie Students Organization adugi masigi school si at least primary school to upgrade to bio high bisi KSO general headquarter de appeal ni SBI Porompat branch na Social Responsible Scheme gi makada Jenims Hospital da wheelchair manga stretcher trolley manga kudol tamkre Polam Singh Kusinabagi Thoramadu da Jenims ki Director Professor L Deben SBI Porompat branch ki Manager K Mua Jobana Chingbasu Sarugya ke Director Deben na phongdo kibada Institute asida phangliba revenue kudingmak bank asida thamle bank asina mipung kudingmakta bank ki service piduna sakot lambida khumang sakshinana ba honabiu haike Wangkai hizam lekta leiba Higher Secondary School na loba class 10 exam da admit card amadi roll number pidana mahiroi Janipan parikya thalam le haina KSA gi HRD Secretary Angokton Khumana Paumi singda phongdokre ngasi Sega Road Thogda Babuk Lekai da leiba KSA gi office da pangthokpa Paumi singa unabaduda magna makha taraduna ngarang dagi hauduna nimit humni sathagadaba parikya sida admit card amadi roll number pidabagi maram school na sengdokadabani Nimit tarani fawbagi manungda sengdoraktaba amadi admit card roll number pitoktrabadi matam chupagi oina school asi thingjilagani haike sigi mathakta ke sena matam chupagi oina thingba thamgani aduga hairiba school asida makhatana
साइगी मखोइना छात्र सिंदा अरान मोंगदा इमिकात पिरमनिबसे करमना सोयरकपनो करम तौबना हाबिदो सेंदोकदबनी मखोइना पिरिबे इमिकात से हुजि सिदाजु लैरि सिदा 2016 इगदा 13 इसन बाइबसे मसी यामना स्कूल सिना छात्र सिंह से कारबार तौबना हाबिसे केसना हाइजेनिंग हाइतारे अदुना स्कूल सिना मैरोई सिंह इमिकात पिद्रबा स्कूल सिना मैरोई सिंह रो नंबर पिद्रबा अदुगा हाइदोरक एग्जाम महिरोई से यावरक्तब तारगदी मधुदा चेनरीबा स्कूल एजेंट ओजा केसेना मखोइबु पारा तंबिगिनी ISTV network के ISD channel दा ngasdagi tongan tongan ba channel mari hapchin khre nimit kharani gi matung da su atei atopa channel khara hapchilagani ngasi anoba hapchiliba channel sing adudi 10 ISD GTV ISD G Cinema ISD TV ISD channel sing ni mathang tha April da anoba ISD channel taret amasu hapchingani haire self help group singi performance sangam na bagal loinana awareness thoram ama nambol bazar da leba community hall da pangthokre National Urban Livelihood Mission gi IEC gi saruk amagi makhada nambol municipal council na sinduna pangthokiba thoram aduda councilor sigi chairman L Birmani vice chairperson RK Kunjeshwari amadi atei councilor sing su saruk yake self help group chama kuntragi member sing su saruk yake National Human Rights Commission gi makhada ngasi Manipur Police Training College na sinduna first MR gi banquet hall da police personnel singi oiba debate competition ama pangthokre enforcement of human rights is the hindrance to counter insurgency operation haiba topic ta pangthokiba competition aduda SP CID SB gi inspector T Bimol Chan na first 4th IRB gi assistant commandant Said Abdul Samad na second amadi sub inspector Timothy na third position take makok mathang tarba sing da DGP LM Khautena manamathum su PK hauzi amkan na tema brem talogdire Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4th April 2016. 2 months Sainik, Navodaya and outsider during vacation course CBSE class 9, 10 and 12. Class start from 1st May 2016. When service separate hostel available for both boys and girls. For details please contact Combined Tutorials Office Sagoldan Moirang Merpachin Bus Parking Imphal. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu break matung mi ambam kana taram nok chire pen da ba amagi damak ban blockade tobana sakhat lamjel da thinta hanaba marum oi haina MP thangso baitina phongdokre ukrul district ki chepu yaulen public ground sangabagi thoram da MP na wafuma se phongdokhibani sangabagi thoram adu da chepu yaulen village ki chief jangkholet khongsai amade atei mi kya su sarugya ke wangang khiba singna phongdokna khibada Manipur da sana khotna ba sakhatna ba khona bada sana bung marang kaina lehan ba mathau tai Marilay Naba Authority na Semga Sagali ba Sanabung Amade Atay Development Walk Sing Praja Singna Su Section na Yengsin Batangay Fadi Haike MP Thangso Baitina Makata na Fungdo Kibada Tingi Isilinaw Singna Su Sports Saukana ba Honabata Natana Mahuksagi Kal Kayak Liba Si Ting na ba Umang Wamang Sing Yokotse Sarkar na Mipung Kuding Mag Pelhen Bahaiba Si Otokte Penda ba Kaya Layraba Su Ban Blocket Togduna Miyambu Wahan Bagi Mahutta Maram Saba Davi Oirabadi Sarkar gi mari lainaba singa tanaduna warishin purakpana achumbu oigani haike sahi mada record break in one blockade ne gas mana rupa samari pivasi lishan ma chase lokana tanasu grumble to why ekoi pesa pai bra ekoi pesa pai de madu kargino ekoi one blockade mayam sina policy unnecessary artificial scarcity sumba loina thokpanina masi chingda leba
ꯑꯩꯈꯣꯏ ꯑꯣꯈ꯭ꯔꯨꯜꯗ ꯑꯣꯏꯁꯅꯨ ꯁꯦꯅꯥꯄꯇꯤꯗ ꯑꯣꯏꯁꯅꯨ ꯅꯠꯇ꯭ꯔꯒ ꯆꯨꯔꯆꯥꯟꯄꯨꯔ ꯑꯣꯏꯁꯅꯨ ꯆꯥꯟꯗꯦꯜ ꯑꯣꯏꯁꯅꯨ ꯇꯃꯦꯡꯂꯣꯡ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯆꯤꯡꯅ ꯂꯩꯕ ꯂꯝꯁꯤꯡꯁꯤ ꯃꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯗꯤ ꯅꯥꯞ ꯂꯥꯏꯟꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯝꯕꯤꯁꯤ ꯍꯦꯟꯅ ꯑꯣꯄꯟ ꯇꯧꯔꯒ ꯁ꯭ꯇꯨꯗꯦꯟ ꯁꯪꯁꯊꯥꯟ ꯃꯈꯩꯅ ꯃꯁꯤ ꯇꯧꯕꯗ ꯄꯕ꯭ꯂꯤꯛꯇ ꯑꯃꯥꯡꯕ ꯂꯩ ꯑꯗꯨꯅ ꯃꯁꯤ ꯇꯧꯗꯕꯅ ꯐꯩ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯔꯣꯏ Malemgi TV numit thoram ngase Thobal district ki oina CMO Thobal gi office complex da National Health Mission gi hold pangthokre thoram adu da Thobal Municipal Council gi chairperson TS Shamo CMO Thobal Dr. L Jentakumar Thobal District Hospital gi Medical Superintendent Dr. R.K. Sarukya ke District Health Society Thobal amadi Thobal Municipal Council na sinduna Thobal Kaithel da nongmagi oiba lemna layangba game ama pangthokre game adu da Thobal Kaithel amadi akoiba da leiba mioi kaya layangbagi mathakta e amadi sugar test tawbagi khudong saba su phanganke Mapan suba sector gi nifumanga suba Sam Rifles na Imphal East ki Lamding Khulda lemna layangbagi game ama pangthokre Khunja sani yangkhai rom layangbaga loinana hidak langtak singsu lemna pikhe Ngarang numidang pung 10 rom taba matamda Moreda Khana Chainabagi Thodok Thorakpadagi More Police Commando na blank fire tawduna Khana Chainaba adu makha tana thokan khidre hari Thodosigi matangda warishin ama puraknaba SP Chandal yauna More Police Station da mifam ama pangthoknaba honabada January sing yaudabadagi hayeng ayuk pung 3 ta mifam amukhana pangthoknaba lemnakre hari Kaibul Lamjau National Park tagi awang pangna leiba Karang Island dagi kilometer 10 rom chatlaga leiba Kombirai fum haina khangnaba mafam dagi popa kuidriba kharsa amom ama khunja singna thengnabadagi Sangai Protection Forum da sinarba matung Forest Department da kusinakre Sangai ga tona tinaduna leiminaba samakhal amane State Kala Academy na piba Tribal Culture Award ji sanajawa kabui amadi Jangnu Golmaina phanglakpada Rani Gaidiliu Cultural Center Manipur na nungaiba phungdurakle loinana makhoi anibu khangatuna Tribal Culture da award pirakpagi damak State Kala Academy na thagatpa phungdurakle Kuntaruk suba sector Assam Rifles ki Taramathoi suba Assam Rifles na computer set taruk Moregi All Community Welfare School da yanthokre haina IZ Assam Rifles South ki cherol amana khangalakle hauzik sanabagi pau lobirase Nasigi sanabagi pauda Kumaris Woodstock School Mongsanggai gi Mahiroi Singtagi oiba trekking expedition ama Nepal gi Aranpur na circuit ta chatkadaure School asigi principal S Surendra na paumi singda expedition asi school asigi curriculum da yaubagi matungina tarelak suba oina chatkadabani April ani gi ayukta Nauria Pakhanglakpa Kendra gi MLA RK Anand na lamthagani hare Manipur Swimming Association na sinduna kuntrani thoi suba State S Group Aquatic Championship April 13 dagi 13 fauba Modern College Swimming Pool da pangthokadauri Championship asdagi July thada Bangalore da pangthokadauri ba kuntram dei suba sub junior amasung nifum dei suba Junior National Aquatic Championship ta saruk yagadaba sanari sing khangatkani hare Wangu Sadangkhong Social Welfare Youth Club na sinduna club asigi ground da thasigi tang 19 dagi team 13 na Group Mari Thona Khaidoktu Nazathariba First State Level SSWYC Trophy Ngasilotion Kre Ngasi Sanakiba Aroiba Match da LYA Wangu Laifambu LEN Football Club Sadangkhong na goal hum anida maiti piduna trophy asigi mapuoi kre LEL Football Club Sadangkhong gi mai pakpagi goal hum adu Robert Nasanki trophy asigi best scorer gi manana NYA Wangu Laifamgi Sanaroi L Ibo Chobuna takre Star of the Player Gimanana LEL Football Club Sandangkhongi Sanaroi W Robert Nantake All Manipur Sepak Takraw Association Sinduna Tarataruk Suba Mini Taramapal Suba Sub Junior Amadi Junior Boys and Girls Kuntranitoy Suba Men's and Women State Sepak Takraw Championship Hayeng Dagi Hangang Makalekai gi M Su Ground Pangthuklagani Tharam Sida Parliamentary Secretary MD Amin Saha
All Manipur Sepak Takraw Association ki President KS Dorendra, MLA and Biren amadi RK Ananna Thoromapusing Oigani. NISPC Manipur ki sponsor makada Amopa Moirang na Sinduna, Mapalak Suba Loktak Trophy ngasdagi Moirang Multipurpose Higher Secondary Ground Hokre. Ngasi sana kiba match da SSU na ni Sabu Panjil ani amada maiti pikre. Hayeng YPSU amasung M sanagani. Kuntaruk Suba Governors Cup Invitation Polo Tournament amasung taramanga Suba Governors Cup Women Polo Tournament ki final April ani da mapal kangjebung da sanaragani. Nupi ki final da Thangmaban Youth Polo Club amadi Singkai Hunba Polo Club, Nupagi Manipur Police Sports Club amadi Khurai Polo Club sanaragani. Ground ki phibam yadabana final match asi ethoktuna lakibani. Makataba sanabagi pau boyaning thomjamdagi phangbigani. Ngasigi sanabagi pau da cricket Manipur Cricket Association na sinduna luwang sangbamgi luwang pokpa cricket stadium amadi Langthawal Public Ground da team tarahumdoi na group ani thokna khaidoktuna tha sigi tang ahumdagi sathariba ahum suba MCA plate cricket tournament ki ngasi luwang sangbamgi luwang pokpa cricket stadium da sanakhiba match da UCC Uripokna RRCC Swarjanpur bu run kunithoi da maithiba pikhre UCC Uripokna toss ngamduna ahanba innings ki batting tawada over kunthra manga ga ball manga da wicket loina turaga run sama ga humputaruk lauki masigi pakhumda ani suba innings ki batting tawkiba RRCC Swarjanpur na over kunthra manga da wicket loina turaga run sama ga nifumari khak logduna match asi maiti khibani match asida UCC Uripoki sanaroi Roshanna run yankai nipal logduna man of the match takhre hayeng stadium asida Sam Khagempali amadi YWC Langthawal ga elite cricket tournament ki match oina sanagani Amaromda Langthawal Public Ground da sanakhiba atopa match amada KIYC Khetri gaungna TCMDC Thongjubu wicket anida maithiba pikre TCMDC Thongjuna toss ngamduna ahanba innings ki batting tawbada over kunthra mathoi ga ball marida wicket loina turaga run chamaga nifuni thoi lauki masigi pakhumda ani suba innings ki batting tawkiba KIYC Khetri gaungna over kunthra mariga ball nifalda wicket nifal khak turaga apiba target adu yoduna match asi mai pakhibani ngasi sanakhiba match asida KIYC Khetri gaugi sanaroi Kabirna out wedana ball nifuda run kunthra mari logduna man of the match takre hayeng ground asida Eastern Sporting Union Wangkhai amadi YWC Patsoiga sanaragani Football WSC Team A Ngairangbam Football Club Asan Bingai Football Club Pukrambam amadi SYSA Sanjambam State Level 7 Aside Village Open Football Tournament ki semi-final sangkre Awang Kunau Youth Development Association na sinduna Association asigi ground da team kunmari na group nipal thongna khaidoktuna tha sigi tang tara nipal rigi sathariba State Level 7 Aside Village Open Football Tournament ki ngasi sanakhiba ahanba quarter final match ta WSC Team A Ngairangbam na IWSC Khumbongbu goal ahum amada maithiba pikre WSC Team A Ngairangbam gi maipapugi goal singadu Amarjit na goal ani amadi W Dinkuna goal ama chanduna match asi maipakhibani maithi auraba IWSC Khumbonggi amata ngaraba goal adu O Manitona sankhibani ani suba match ki sanakhibada SYSA Sanjanbamna Hemanta Football Club Sajingbu goal ama sinoda maithiba pikre SYSA Sanjanbamgi maipapugi goal adu S Santi Kumarna sankhibani ahum suba match ki sanakibada Football Club Pukrambamna SCK Kodong Popibu goal mari amada maithi beduna semi final sangkhibani Football Club Pukrambamgi maipapugi goal mari adu Sadanandana goal ani P Inaungsa amadi P Parichandrana goal amamam chanduna match asi maipakhi maithi khiba SCK Kodong Popigi amata ngaraba goal adu O Arnona sankhi Tournament asigi mari suba quarter final match ki sanakhibada Football Club Asan Bingaina AYDA Team B Awang Khunobu goal tarahumdoi anida yamna laksana maithi biduna semi final sangkre Football Club Asan Bingai gi maipapagi goal singadu Sanatona goal taret S Premna mari amadi L Robertna goal ani sanduna match asi maipakhibani maithi aurba AYDA Team B Awang Khunogi goal ani aduna KS Bijando amadi M Saratna sankhibani Sathariba tournament asigi ahanba semi-final match mathang thagi April tang amada WSC Team A Ngairangbam amadi Football Club Asan Bingaiga sanagani ani suba semi-final match ta Football Club Pukrambam amadi SYSA Sanjanbamga sanaragani
Volleyball Young Literature Guidance Program Club Konthau Jamna Sinduna Tha Asigi Tang Kunifal Digi Tim Tarena Saru Yaduna Club Asigi Volleyball Ground Sathariba First State 11 Men's Open Volleyball Tournament Ki Ngasi Sanakiba Ahanba Mesta BSA Moidang Pokna YBA Ngairang Bambu Set Ahum Sino Kunmanga Kunmathoi Kunmanga Kun Amadi Kuntaret Kunmanga da Maithiba Pikre Anishuba Merski Sanakibada Manipur Police Sports Club na YMDO Hairangoi Thongbu Set Ahum Sino Kunmanga Taramathoi Kunmanga Taramafal Amadi Kumanga Kulumdoida Maithiba Pikre Hayeng Ahanba Mesta LT Iram Sipai Amadi NYBA Nauremba Sanagani Anishuba Mesta BSA Moidang Pok Amadi YMDO Hairangoi Thonga Sanaragani Thagachari Makata Pauda Nasinomagi Oiba Engasagi Pau ICAR Lampel Patagi Pangba Pauda Ngasigi Kwaidagi Sakiba Degree Celsius Konipal Dasmik Daru Kwaidagi Ingba Degree Celsius Tarataret Dasmik Mari Nungshita Yauba Ising Manil Gisang Ayukta Saada Marputara Hundoi Nungtilda Saada Hupumato Wiki Ngasigi Nong Sukiba Gisang Ama Dasmik Sinong Millimeter Wiki Haujarui Badamarui Pau Amukana Delhi Ki Patiala House Court na Sarmilabu condition Amata Yaudana Thadukre Sanjit Mihat ke Thaudok Amukhana na Hongna na Zinanaba Apopi Mama na Thakiba Wakat District and Session Judge na Yakidre Amadi Supreme Court ki ating bagi mayokta sawmill kaya chalai riba masung ain gi wangmada khaidok laga upaisin ba amadi yon basing marilena basing na yengsingre Nasi gwen dia ISTV na pizza pa matang solution jare miyang tabiri basing bam kahana kurum jare